ꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯦꯝꯃ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯇꯣꯂꯦꯟ ꯀꯧꯕ ꯑꯍꯜ ꯑꯣꯏꯔꯞ ꯇꯧꯔꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯂꯦꯟꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯇꯥꯊꯣꯠ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯤꯡꯅ ꯊꯧꯕ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯡꯅ ꯂꯦꯝꯕꯤꯇꯣꯟ ꯀꯧꯔꯝꯃꯤ꯫ ꯑꯌꯨꯛꯅꯤ, ꯇꯥꯊꯣꯠ ꯏꯁꯧ ꯏꯔꯥꯡ ꯇꯧꯗꯨꯅ ꯁꯨꯃꯥꯡ ꯃꯪꯒꯣꯜꯗꯨ ꯋꯥꯏ ꯇꯩꯔꯤ꯫ "ꯏꯆꯥꯅꯨꯄꯤ ꯄꯣꯛꯑꯦꯗꯅ ꯄꯣꯊꯥꯕꯁꯨ ꯐꯪꯗꯦ, ꯃꯤ ꯈ꯭ꯋꯥꯏꯒꯤ ꯃꯆꯥꯅ ꯉꯟꯇꯥ ꯍꯧꯒꯠꯇꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤ, ꯃꯃꯥꯒ ꯌꯥꯎꯍꯟꯗꯦ꯫ ꯑꯩꯈꯣꯏꯒꯤꯅ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯀꯥꯟꯗ ꯍꯧꯒꯠꯂꯛꯑꯗꯤ ꯏꯆꯥ ꯑꯅꯤ ꯄꯣꯛꯄꯕꯨ ꯑꯃꯠꯇ ꯍꯦꯛ ꯂꯧꯈꯠꯄ ꯌꯥꯕ ꯌꯥꯎꯗꯕ." ꯃꯃꯥꯅ ꯏꯁꯧ ꯏꯔꯥꯡ ꯇꯧꯔꯤꯕꯗꯨ ꯂꯦꯝꯕꯤꯇꯣꯟꯗꯨ ꯇꯥꯔꯝꯃꯤ꯫ ꯂꯦꯝꯕꯤꯇꯣꯟ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯂꯦꯝꯕꯤꯇꯣꯟ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ "ꯏꯃꯥ, ꯀꯩꯅꯣ ꯑꯗꯨꯛ ꯌꯥꯝ ꯏꯁꯧ ꯂꯥꯡꯉꯤꯕꯗꯨꯕꯣ? ꯇꯥꯅꯤꯡꯗ꯭ꯔꯦ ꯏꯁꯧꯗꯣ, ꯈꯔ ꯂꯥꯡꯉꯗꯤ ꯌꯥꯔꯦ." "ꯅꯨꯔꯥꯁꯦ ꯊꯣꯝꯃꯛꯀꯅꯤ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ, ꯀꯔꯤꯒꯤ ꯍꯧꯒꯠꯂꯛꯏꯅꯣ? ꯇꯨꯝꯃꯨꯆꯣ ꯆꯠꯂꯨ." "ꯑꯗꯨꯒ ꯍꯥꯏꯔꯗꯤ ꯇꯨꯝꯃꯨꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯇꯣꯟꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯑꯃꯨꯛ ꯇꯨꯝꯁꯤꯜꯂꯝꯃꯤ꯫ ꯇꯥꯊꯣꯠ ꯏꯁꯧ ꯏꯔꯥꯡ ꯇꯧꯗꯨꯅ ꯋꯥꯏ ꯇꯩꯕꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯃꯩꯔꯥ ꯂꯥꯡꯂꯝꯃꯤ꯫ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯝꯃꯤ꯫ ꯏꯁꯧ ꯏꯔꯥꯡ ꯇꯧꯕꯁꯨ ꯂꯦꯞꯂꯝꯗꯦ꯫ "ꯋꯥꯏ ꯇꯩꯔꯦ ꯑꯩ, ꯆꯥꯛ ꯊꯣꯡꯂꯦ ꯑꯩ, ꯉꯝꯗ꯭ꯔꯦ. ꯑꯩꯕꯨ ꯍꯅꯨꯊꯪꯁꯤꯗ ꯎꯀꯥꯏ ꯇꯛꯂꯦ, ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ. ꯑꯩꯅ ꯉꯁꯤ ꯁꯥꯎꯔꯛꯇꯅꯥꯏꯕ ꯆꯥꯛꯀ ꯊꯣꯡꯉꯣꯏꯀꯣ." ꯇꯥꯊꯣꯠꯅ ꯑꯗꯨꯝꯅ ꯏꯁꯧ ꯏꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯇꯣꯂꯦꯟꯗꯨ ꯆꯪꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯁꯧ ꯏꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, "ꯃꯃꯥ, ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯕ ꯐꯥꯎꯕ ꯏꯁꯧ ꯏꯔꯥꯡ ꯇꯧꯗ꯭ꯔꯕꯗꯤ ꯊꯣꯡꯕ ꯌꯥꯗ꯭ꯔꯕ꯭ꯔꯩꯕ? ꯌꯥꯔꯔꯣꯏ, ꯏꯟꯖꯥꯡ ꯑꯝꯇ ꯍꯥꯎꯔꯔꯣꯏꯕ. ꯃꯣꯏ ꯃꯄꯥ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅꯦ, ꯈꯠꯅꯕ ꯌꯥꯝ ꯍꯧꯕꯤꯔꯛꯀꯅꯨ." "ꯃꯃꯥ, ꯅꯪꯅ ꯁꯥꯎꯗꯕ ꯅꯨꯃꯤꯠꯄꯨ ꯌꯥꯎꯕ꯭ꯔꯣ? ꯅꯨꯡꯇꯤꯒꯤ ꯁꯥꯎꯗꯅ ꯑꯗꯨꯝ ꯂꯩꯔꯕꯗꯨꯗ, ꯅꯨꯡꯇꯤꯒꯤ ꯏꯁꯧ ꯏꯔꯥꯡ ꯇꯧꯗꯅ ꯂꯩꯔꯕꯅꯤꯅ ꯅꯁꯛꯇꯨꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯤꯕ ꯍꯦꯟꯖꯤꯜꯂꯛꯏ. ꯄꯣꯠꯐꯝ ꯐꯝꯕꯤ ꯀꯦꯊꯕꯤꯗꯨ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯂꯁꯤꯔ ꯈꯪꯗꯦꯅꯦ ꯑꯩꯕꯣ." ꯃꯣꯏ ꯃꯄꯥꯁꯦ ꯑꯩꯉꯣꯟꯗ ꯐꯖꯅ ꯈꯠꯅꯕ ꯍꯧꯔꯦ꯫ "ꯄꯣꯠꯐꯝ ꯐꯝꯕꯤ ꯀꯦꯊꯕꯤꯗꯨ ꯄꯨꯁꯤꯜꯂꯛꯀꯦ ꯀꯥꯏꯅ ꯄꯨꯁꯤꯜꯂꯛꯑꯣ, ꯈꯕꯩꯁꯤꯅ ꯃꯀꯣꯛ ꯑꯗꯨ ꯊꯣꯝꯒꯦ." ꯇꯣꯂꯦꯟ ꯅꯣꯛꯂꯤꯗꯨꯅ, "ꯀꯃꯟꯗꯅꯒꯁꯨ ꯇꯧꯔꯤ ꯍꯅꯨꯊꯪꯁꯤꯗ." ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯧꯕꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ "ꯏꯃꯥ, ꯆꯥꯛ ꯂꯣꯏꯔꯕ? ꯆꯥꯛ ꯂꯣꯏꯔꯗꯤ ꯆꯥꯛ ꯊꯤꯔꯣ. ꯉꯁꯤꯗꯤ ꯊꯕꯛ ꯉꯟꯅ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯄꯅꯤ." "ꯂꯣꯏꯔꯦ, ꯊꯤꯔꯛꯑꯣꯔꯥ? ꯆꯥꯛ ꯑꯣꯟꯗ꯭ꯔꯤꯕ ꯆꯦꯡꯁꯤ ꯁꯤ ꯑꯣꯏꯅ ꯆꯥꯔꯒꯦꯔꯣ?" "ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯏꯁꯧꯁꯤꯁꯨꯕ ꯐꯖꯅ ꯂꯥꯡꯕꯖꯥꯠꯅꯤ. ꯅꯃꯥꯒꯤ ꯏꯁꯧꯁꯦ ꯅꯣꯏꯒꯤ ꯅꯄꯨꯒ ꯅꯕꯣꯛꯀꯅ ꯅꯃꯥꯒꯤ ꯑꯎꯟꯄꯣꯠ ꯑꯣꯏꯅ ꯍꯥꯄꯛꯂꯕꯅꯤ." "ꯑꯣ, ꯃꯤꯁꯤ ꯋꯥꯔꯗꯤ ꯁꯥꯎꯕꯅꯦ. ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯏꯇꯣꯝꯇꯅ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯦ. ꯃꯁꯤꯗꯕꯨ ꯁꯥꯎꯗ꯭ꯔꯕꯗꯤ ꯀꯩꯅꯣ?" ꯇꯣꯂꯦꯟ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯅꯃꯥꯁꯤ ꯋꯥꯔꯤ. ꯅꯪꯁꯨ ꯃꯧ ꯄꯨꯁꯤꯜꯂꯛꯅꯕ ꯇꯧꯔꯨꯗꯅ. ꯏꯄꯥꯁꯨ ꯏꯃꯧꯒꯤ ꯁꯦꯕꯥ ꯀꯥꯏꯗꯨ ꯄꯥꯝꯃꯤꯅꯦ." "ꯅꯆꯥꯅꯨꯄꯥ ꯁꯛꯇꯥ ꯑꯁꯤꯅ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ ꯈꯪꯅꯕ ꯂꯩꯔꯝꯗꯣꯏꯅꯣ? ꯃꯁꯛ ꯍꯥꯏꯔ ꯃꯄꯥ ꯂꯧꯗꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯤꯖꯤꯜꯂꯦ. ꯃꯃꯥ ꯑꯩ ꯂꯧꯔꯝꯂꯕꯗꯤ ꯐꯗꯧꯕ. ꯁꯛ ꯊꯤꯕꯁꯤꯗ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯄꯥꯝꯗꯅ ꯅꯈꯣꯡꯅ ꯊꯣꯡꯅ ꯑꯩꯈꯣꯏꯗ ꯂꯩꯔꯅꯤ ꯍꯥꯏꯗꯅ ꯂꯥꯛꯈꯤꯕꯗꯣ? ꯍꯣ, ꯑꯗꯨꯗꯤ ꯅꯃꯥꯏ ꯑꯊꯤꯕꯗꯣ ꯉꯥꯛꯄꯤꯕ ꯈꯪꯂꯕ꯭ꯔꯥ? ꯑꯩꯅ ꯑꯇꯣꯞꯄꯗ ꯂꯨꯍꯣꯡꯈ꯭ꯔꯕꯗꯤ ꯁꯤꯔꯅꯤ ꯇꯧꯈꯤꯕꯗꯣ ꯅꯪ ꯅꯠꯇ꯭ꯔꯣ? ꯊꯧꯕꯗꯨ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯋꯥꯔꯤꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯇꯥꯅꯤꯡꯗ꯭ꯔꯦꯕ? ꯅꯣꯏ ꯍꯅꯨꯍꯟꯊꯤꯒꯤ ꯋꯥꯔꯤꯗꯣ ꯆꯥꯛ ꯂꯣꯏꯔꯒ ꯀꯧꯔꯣ, ꯑꯩ ꯃꯄꯥꯟꯗ ꯂꯩꯔꯨꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯗꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯦꯝꯕꯤꯇꯣꯟꯗꯨ ꯃꯇꯥ ꯂꯩꯁꯅꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯁꯅꯥꯗꯨ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯅꯥ ꯂꯦꯝꯕꯤꯇꯣꯟ ꯎꯕꯗ, "ꯏꯇꯥ, ꯅꯪ ꯂꯥꯛꯏꯔꯣ?" "ꯂꯥꯛꯏꯅꯦ, ꯇꯨꯝꯃꯟꯗꯅ ꯋꯥꯔꯦꯅ. ꯑꯗꯣ ꯅꯪꯅ ꯅꯨꯡꯁꯥ ꯁꯥꯈ꯭ꯔꯀꯥꯟꯁꯤꯗ ꯐꯤ ꯁꯥꯔꯤꯁꯤꯕꯨ ꯋꯥꯗ꯭ꯔꯣ?" "ꯋꯥꯏ ꯍꯥꯏꯗꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ. ꯏꯇꯥ ꯍꯣꯏꯗꯧꯅ ꯑꯩꯈꯣꯏꯁꯨ ꯁꯦꯜ ꯄꯥꯏꯔꯝꯃꯗꯤ ꯀꯩꯗꯧꯕꯒꯤ ꯐꯤ ꯁꯥꯖꯔꯨꯗꯧꯅꯣ?" "ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯏꯇꯥ. ꯑꯩꯈꯣꯏꯒꯤꯗꯤ ꯁꯦꯜꯒꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯦ. ꯑꯗꯣ ꯏꯇꯥ, ꯅꯣꯏ ꯃꯅꯤꯡꯒꯤ ꯍꯩꯅꯧ ꯑꯍꯥꯎꯕꯗꯣ ꯄꯥꯜꯂꯤꯕ꯭ꯔꯣ?" "ꯄꯥꯜꯂꯤꯕꯅꯤ ꯏꯇꯥ. ꯍꯦꯛꯂꯒ ꯊꯨꯝ ꯃꯣꯔꯣꯛ ꯅꯝꯂꯒ ꯆꯥꯁꯦ." "ꯍꯣꯏ, ꯆꯥꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯍꯩꯅꯧ ꯍꯦꯛꯇꯨꯅ ꯊꯨꯝ ꯃꯣꯔꯣꯛ ꯅꯝꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯧꯕꯒ ꯃꯥꯒ ꯈꯪꯅꯕ ꯊꯣꯏꯅꯨꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ, "ꯇꯥ ꯊꯧꯕ, ꯉꯁꯤꯗꯤ ꯑꯩ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯂꯔꯣꯏ. ꯏꯃꯥꯍꯣꯏ ꯄꯥꯕꯨꯍꯣꯏꯅ ꯑꯩꯒꯤ ꯂꯨꯍꯣꯡꯅꯕꯒꯤ ꯋꯥ ꯈꯟꯅꯕ ꯂꯣꯏꯈ꯭ꯔꯦ. ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤ ꯆꯦꯜꯂꯁꯤ." "ꯉꯁꯤ ꯆꯦꯜꯂꯁꯦꯕ? ꯈꯔ ꯊꯨꯃꯟꯗ꯭ꯔꯣ?" "ꯀꯗꯥꯏꯗꯒꯤ ꯊꯨꯕꯅꯣ? ꯑꯩꯗꯤ ꯉꯁꯤ ꯆꯦꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ." "ꯍꯣꯏ, ꯆꯦꯜꯂꯁꯤ.
ꯑꯗꯣ ꯅꯪꯕꯨ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯒ ꯍꯩꯔꯕ꯭ꯔꯅꯦ? ꯍꯩꯔꯦ ꯀꯩꯅꯣ, ꯌꯨꯝꯗ ꯑꯩꯇꯅꯅꯦ ꯊꯣꯡꯉꯤꯁꯦ. ꯑꯩꯅ ꯎꯇꯤ ꯊꯣꯡꯕꯒꯗꯤ ꯈꯨꯍꯥꯎ ꯑꯃꯅꯤ, ꯆꯥꯔꯒ ꯈꯪꯅꯤ. ꯑꯗꯨꯗꯤ ꯌꯥꯝ ꯍꯩꯔꯖꯥꯠꯅꯤ. ꯑꯗꯣ ꯊꯣꯏꯅꯣ, ꯍꯌꯦꯡ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕ ꯏꯆꯟ ꯇꯣꯝꯕꯤ ꯃꯈꯣꯏꯒ ꯈꯠꯅ ꯆꯩꯅꯕꯗꯤ ꯌꯥꯗꯦꯀꯣ? ꯇꯥ ꯊꯧꯕ, ꯑꯩꯁꯨ ꯈꯪꯉꯤꯕ. ꯇꯥ ꯊꯧꯕꯒꯤ ꯏꯃꯥ ꯄꯥꯕꯒꯗꯣ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄ ꯏꯃꯥ ꯄꯥꯕꯃꯛꯅꯤ ꯀꯟꯅ ꯁꯦꯕꯥ ꯇꯧꯗꯣꯏꯅꯤ. ꯊꯧꯕ ꯊꯣꯏꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯣꯃꯣ ꯅꯣꯛꯆꯔꯝꯃꯤ. ꯑꯁꯨꯝꯅ ꯊꯧꯕꯒ ꯊꯣꯏꯅꯨꯒꯗꯨ ꯆꯦꯜꯂꯝꯃꯤ. ꯁꯣꯝꯗꯅ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯕꯗꯨ ꯐꯥꯎꯕ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯇꯕꯗꯨꯗ ꯇꯣꯂꯦꯟꯒ ꯇꯥꯊꯣꯠꯀꯗꯨ ꯄꯥꯈꯠꯆꯔꯝꯃꯤ. ꯇꯥꯊꯣꯠꯅ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯃꯣꯏ ꯃꯄꯥ, ꯁꯨꯝ ꯐꯝꯗꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯇꯨꯅ ꯅꯆꯥꯅꯨꯄꯥꯗꯣ ꯑꯃꯨꯛꯇ ꯊꯤꯔꯨꯖꯣꯗ. ꯃꯃꯥ, ꯑꯩ ꯏꯇꯣꯝꯇ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯗꯧꯕꯅꯤ. ꯃꯤ ꯑꯅꯤ ꯁꯨꯔꯗꯤ ꯐꯕ. ꯑꯣ, ꯀꯤꯖꯩꯌꯦꯒꯅꯦ, ꯀꯤꯌꯦ ꯍꯥꯏꯌꯣ. ꯂꯦꯝꯕꯤꯇꯣꯟꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ. ꯏꯃꯥ, ꯆꯥꯛꯇꯣ ꯂꯣꯏꯔꯗꯤ ꯆꯥꯊꯣꯛꯑꯁꯤ, ꯑꯩ ꯇꯨꯝꯅꯤꯡꯉꯦ. ꯍꯩ, ꯆꯥꯛꯀ ꯂꯥꯏꯔꯤ. ꯅꯪ ꯇꯥꯆꯧꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯕꯒꯤ ꯋꯥꯅꯔꯤꯕꯁꯤ ꯎꯗꯕ꯭ꯔꯥ? ꯍꯣꯏ, ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯄꯥꯈꯪ ꯐꯥꯔꯕꯅꯤ, ꯃꯥꯏ ꯍꯟꯖꯔꯛꯀꯅꯤ. ꯁꯤꯒꯤꯕꯨ ꯄꯥꯈꯠꯇꯅꯒ ꯇꯧꯔꯤ. ꯄꯥꯈꯠꯇꯕ ꯌꯥꯔꯤꯕ꯭ꯔꯣ ꯃꯇꯝ ꯐꯠꯇꯕꯁꯤꯗ? ꯑꯗꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯑꯆꯧꯗꯨ ꯂꯥꯛꯂꯝꯃꯤ. ꯇꯣꯂꯦꯟ ꯑꯆꯧꯕꯨ ꯎꯕꯗ, ꯑꯆꯧ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯍꯣꯏ ꯈꯨꯔꯥ, ꯑꯩꯁꯦ ꯈꯨꯔꯥꯒ ꯏꯗꯣꯝꯆꯥꯒꯗ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ. ꯇꯥꯊꯣꯠ ꯈꯪꯅꯤꯡꯅ, ꯀꯔꯤ ꯄꯥꯎꯅꯣ ꯑꯆꯧ, ꯅꯪꯅ ꯇꯝꯒꯦ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯗꯨꯕꯣ? ꯏꯗꯣꯝꯆꯥ, ꯏꯇꯥꯎ ꯊꯧꯕꯗꯨ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏ. ꯀꯔꯤ? ꯅꯇꯥꯎꯕꯨ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯏꯑꯕ? ꯅꯠꯇꯦ ꯑꯆꯧ, ꯅꯨꯄꯤꯗꯨꯕꯨ ꯑꯉꯥꯎꯕꯤꯔꯣ ꯅꯠꯇ꯭ꯔꯒ ꯃꯃꯤꯠꯀ ꯇꯥꯡꯕ꯭ꯔꯩꯕ? ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯗꯣꯝꯆꯥ, ꯀꯩꯁꯨꯝ ꯇꯧꯗꯦ. ꯅꯨꯄꯤꯗꯣ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩ. ꯅꯨꯄꯤꯗꯣ ꯃꯁꯛꯁꯨ ꯐꯖꯩꯑꯕ? ꯀꯔꯝꯍꯥꯏꯅ ꯑꯩꯒꯤ ꯏꯆꯥ ꯊꯤꯈ꯭ꯔꯕꯗꯨꯗ ꯂꯩꯔꯛꯂꯤꯕ ꯖꯥꯠꯅꯣ? ꯑꯗꯨꯗꯤ ꯈꯨꯔꯥ, ꯏꯗꯣꯝꯆꯥ, ꯑꯩ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ. ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨ. ꯑꯆꯧꯁꯨ ꯆꯠꯈꯤꯔꯝꯃꯤ. ꯇꯣꯂꯦꯟ ꯍꯔꯥꯎꯅ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯅꯨꯄꯤ ꯆꯦꯜꯂꯕ? ꯅꯨꯡꯉꯥꯏꯔꯦ. ꯃꯃꯥ, ꯅꯪꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯗ ꯋꯥꯏ ꯍꯥꯏꯗꯨꯅ ꯏꯁꯧ ꯏꯔꯥꯡ ꯇꯧꯕꯗꯣ ꯅꯃꯧ ꯂꯥꯛꯇꯧꯔꯕꯅꯤꯅ ꯇꯧꯔꯔꯣꯏꯅꯦ. ꯀꯗꯥꯏꯗꯒꯤꯅꯣ ꯃꯣꯏ ꯃꯄꯥ, ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧꯕꯨ ꯊꯕꯛ ꯁꯨꯅꯤꯡꯗꯕꯤ ꯉꯥꯛꯇꯅꯤ. ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯊꯕꯛ ꯍꯥꯞꯄꯔ ꯈꯪꯄꯣꯟꯇꯦ. ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯂꯦꯟꯗꯨ ꯅꯨꯄꯤ ꯃꯌꯨꯝꯗ ꯄꯥꯎ ꯍꯩꯗꯣꯛꯄ ꯆꯠꯂꯝꯃꯤ. ꯊꯣꯏꯅꯨꯒꯤ ꯃꯄꯥ ꯆꯥꯎꯊꯣꯏꯅ, ꯏꯆꯥꯅ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯍꯣꯔꯦꯟꯗꯣ ꯈꯔ ꯉꯟꯅ ꯏꯆꯥꯅꯨꯄꯤꯗꯨ ꯊꯤꯟꯕꯤꯔꯛꯎ. ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯃꯇꯝꯅ ꯃꯔꯛꯇ ꯄꯥꯎ ꯍꯥꯏꯖꯔꯛꯂꯒꯦ, ꯑꯗꯨꯒ ꯂꯦꯞꯂꯁꯤ. ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯨ ꯆꯠꯈꯤꯔꯝꯃꯤ. ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯊꯣꯏꯅꯨꯕꯨ ꯃꯌꯨꯝꯗ ꯊꯤꯜꯂꯝꯃꯤ. ꯊꯣꯏꯅꯨꯒꯤ ꯃꯃꯥ ꯈꯝꯕꯤꯗꯨ ꯆꯪꯂꯛꯇꯨꯅ, ꯍꯩ, ꯅꯪꯅ ꯅꯌꯨꯝ ꯄꯥꯅꯤꯅ ꯇꯧꯔꯤꯕꯗꯨꯕꯨ ꯇꯜꯂꯤꯕ ꯈꯨꯇꯟꯅꯗꯨꯒ? ꯍꯣ, ꯃꯧ ꯑꯣꯏꯔꯗꯤ ꯏꯁꯥꯅ ꯈꯪꯅ ꯑꯗꯨꯝ ꯇꯧꯖꯔꯅꯤ. ꯑꯗꯣ ꯏꯃꯥ, ꯄꯥꯕꯗ ꯂꯨꯍꯣꯡꯕꯁꯦ ꯈꯔ ꯊꯨꯅ ꯍꯣꯡꯅꯕ ꯑꯝꯇ ꯍꯥꯏꯌꯨ. ꯃꯃꯥꯏꯁꯤ ꯀꯌꯥ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯅꯣ? ꯊꯨꯝ ꯃꯄꯥꯛ ꯑꯃ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯤꯌꯦ. ꯁꯨꯛꯍꯟ ꯍꯦꯛ ꯍꯟꯕꯤꯔꯛꯑꯣꯏ. ꯑꯩꯈꯣꯏ ꯅꯦꯝꯄꯣꯛꯇꯣ ꯏꯃꯥꯗꯧꯅ ꯇꯧꯗꯦ. ꯑꯩꯈꯣꯏ ꯅꯦꯝꯄꯣꯛꯇꯨꯗꯤ ꯌꯥꯝ ꯐꯩ. ꯐꯅꯤ, ꯈꯔꯗ ꯉꯥꯏꯔꯦ. ꯈꯝꯕꯤ ꯃꯥꯁꯨ ꯃꯆꯥꯕꯨ ꯉꯥꯡꯂꯝꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯊꯣꯏꯅꯨꯒ ꯊꯧꯕꯒꯁꯨ ꯂꯨꯍꯣꯡꯂꯝꯃꯤ. ꯊꯣꯏꯅꯨꯁꯤ ꯌꯥꯝꯅ ꯇꯜꯂꯝꯃꯤ. ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛꯇꯨꯃꯗꯤ ꯊꯣꯏꯅꯨ ꯇꯜꯂꯁꯨ ꯇꯟꯅ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯊꯧꯔꯝ ꯇꯧꯔꯝꯃꯤ. ꯇꯥꯊꯣꯠꯁꯨ ꯌꯥꯍꯧꯔꯗꯨꯅ ꯊꯣꯛꯂꯛꯏ. ꯃꯃꯧꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ. ꯊꯣꯏꯅꯨ ꯋꯥꯏ ꯇꯩꯕꯗ ꯂꯣꯏꯔꯗꯨꯅ ꯏꯔꯨ ꯃꯩꯊꯖꯗꯨꯅ ꯃꯩꯔꯥ ꯂꯥꯡꯂꯝꯃꯤ. ꯊꯣꯏꯅꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ. ꯇꯥꯊꯣꯠ ꯃꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ. ꯃꯧꯋꯥ, ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯂꯕ꯭ꯔꯣ? ꯍꯣꯏ ꯏꯃꯥ, ꯊꯣꯡꯂꯒꯦ ꯇꯧꯔꯝꯕꯅꯤ. ꯑꯗꯣ ꯏꯃꯥ, ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦ? ꯏꯃꯧꯅ ꯆꯥꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯣ, ꯏꯃꯥꯒꯤꯗꯤ ꯏꯌꯥꯗ ꯌꯥꯏ. ꯑꯗꯨꯗꯤ ꯏꯃꯥ, ꯄꯥꯟꯁꯤ ꯏꯔꯣꯟꯁꯤꯜꯂꯒꯦ? ꯍꯣꯏ, ꯂꯣꯟꯁꯤꯜꯂꯨ. ꯉꯥ ꯑꯇꯥꯎꯕꯗꯨꯒ ꯆꯥꯅꯕ. ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯊꯣꯠꯇꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ. ꯇꯥꯊꯣꯠ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ. ꯂꯦꯝꯕꯤꯇꯣꯟ ꯒꯣꯔꯣ ꯒꯣꯔꯣ ꯅꯥꯀꯣꯛꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯇꯥꯊꯣꯠ ꯁꯥꯎꯔꯞ ꯇꯧꯅ, ꯍꯧꯖꯤꯛ ꯐꯥꯎꯕꯕꯨ ꯇꯨꯝꯗꯨꯅ ꯂꯩꯕ ꯉꯝꯃꯤ ꯍꯥꯏꯕꯅꯤꯗ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ. ꯇꯥꯊꯣꯠꯅ ꯂꯦꯝꯕꯤꯇꯣꯟꯕꯨ ꯍꯧꯗꯣꯛꯂꯝꯃꯤ. ꯂꯦꯝꯕꯤꯇꯣꯟꯁꯨ ꯃꯃꯥꯅ ꯍꯧꯗꯣꯛꯄꯗꯨꯗ ꯃꯤꯀꯞ ꯊꯣꯛꯂꯗꯨꯅ, ꯀꯩꯅꯣ ꯏꯃꯥ, ꯉꯥꯏꯍꯥꯛꯇ ꯇꯨꯝꯕꯁꯤꯗ ꯑꯃꯨꯛ ꯍꯧꯗꯣꯔꯛꯏꯁꯤꯕꯣ? ꯀꯔꯤꯒꯤ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯕ? ꯉꯔꯥꯡ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯇꯨꯝꯅꯤꯡꯉꯦꯗꯅ ꯇꯨꯝꯈꯤꯕ ꯅꯠꯇ꯭ꯔꯣ? ꯍꯥ, ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯨ. ꯅꯁꯥ ꯁꯦꯡꯗꯣꯛꯂꯒ ꯅꯅꯝꯃꯅ ꯆꯥꯛ ꯊꯣꯡꯂꯤꯕꯁꯦ ꯃꯇꯦꯡ ꯄꯥꯡꯉꯨꯁꯨ ꯆꯠꯂꯨ. ꯑꯩꯗꯤ ꯀꯩꯒꯤ ꯃꯇꯦꯡ ꯄꯥꯡꯗꯣꯏꯕ? ꯃꯥ ꯃꯧ ꯅꯠꯇ꯭ꯔꯣ? ꯃꯥꯅ ꯉꯝꯅꯕ ꯃꯥꯏ ꯇꯧꯖꯅꯤ. ꯁꯤꯗꯕꯨ ꯇꯧꯖꯒꯦ ꯍꯥꯏꯗꯅ ꯌꯨꯝ ꯑꯁꯤ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ? ꯍꯥ, ꯅꯅꯝꯃ ꯁꯤꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ? ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯆꯩ ꯂꯥꯛꯇ꯭ꯔꯤꯉꯩꯗꯅꯦ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯨ ꯍꯥꯏꯔꯤꯕꯁꯤꯅꯤꯀೋ. ꯍꯧꯒꯠꯂꯨꯀꯣ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯥꯊꯣꯠꯇꯨ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ.
ꯂꯦꯝꯕꯤꯇꯣꯟ ꯃꯃꯥꯅ ꯍꯧꯒꯠꯂꯣ ꯍꯥꯏꯔꯝꯂꯤꯕꯗꯨ ꯊꯧꯁꯥꯗꯕꯤ ꯑꯃꯨꯛ ꯇꯨꯝꯁꯤꯜꯂꯝꯃꯤ꯫ ꯊꯣꯏꯅꯨ ꯃꯥꯁꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯄꯥꯟꯗꯨ ꯈꯦꯠꯂꯤ꯫ ꯊꯣꯏꯅꯨꯅ ꯄꯥꯟ ꯈꯦꯠꯇꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯧꯕꯁꯨ ꯆꯪꯂꯛꯏ꯫ ꯊꯧꯕ ꯊꯣꯏꯅꯨꯅ ꯄꯥꯟ ꯈꯦꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ "ꯃꯧ ꯑꯅꯧꯕꯤꯁꯦ ꯊꯕꯛ ꯌꯥꯝ ꯐꯩꯀꯣ, ꯄꯥꯟꯒ ꯈꯦꯠꯂꯗꯅ ꯀꯔꯥꯏ ꯄꯥꯟꯗꯣ ꯑꯩ ꯈꯦꯠꯄꯤꯒꯦ"꯫ "ꯃꯣꯏ ꯇꯥꯁꯣ ꯌꯥꯔꯅꯤꯗ, ꯑꯩ ꯑꯗꯨꯝ ꯈꯦꯠꯂꯒ ꯂꯣꯏꯁꯤꯜꯂꯒꯦꯕ, ꯏꯃꯥ ꯍꯣꯏ ꯎꯔꯒ ꯐꯖꯗꯦ"꯫ "ꯀꯩꯒꯤ ꯐꯖꯗꯕ? ꯃꯣꯏꯁꯨ ꯅꯍꯥꯟꯋꯥꯏ ꯇꯧꯔꯛꯏꯅꯤ ꯀꯩꯅꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯅ ꯄꯥꯟ ꯑꯗꯨꯕꯨ ꯈꯦꯠꯂꯝꯃꯤ꯫ "ꯃꯣꯏ ꯇꯥꯆꯧꯁꯦ ꯑꯗꯨꯝ ꯏꯟꯁꯥꯡ ꯁꯦꯝꯕ꯭ꯔꯣ"꯫ "ꯁꯦꯝꯗꯦꯗ, ꯉꯁꯤꯗꯤ ꯅꯪꯅ ꯆꯥꯛ ꯊꯣꯡꯕꯁꯤꯗ ꯁꯦꯝꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯁꯦꯝꯂꯤꯕꯅꯤ"꯫ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯇꯥꯊꯣꯠꯇꯨ ꯏꯔꯣꯝꯕꯗ ꯍꯥꯞꯅꯅꯕ ꯃꯔꯣꯏ ꯃꯄꯥꯡ ꯍꯦꯛꯇꯨꯅ ꯆꯪꯂꯛꯏ꯫ ꯃꯆꯥꯅꯨꯄꯥꯅ ꯏꯟꯁꯥꯡ ꯁꯦꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ "ꯏꯃꯥꯒꯤ ꯑꯆꯧꯕ, ꯉꯁꯤꯁꯤꯕꯨ ꯀꯔꯤ ꯅꯨꯃꯤꯠꯅꯣꯅꯦ? ꯏꯆꯥꯅ ꯄꯥꯟꯒ ꯈꯦꯠꯂꯝꯂꯤꯕꯁꯤꯕꯣ"꯫ "ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯁꯦ ꯃꯈꯨꯠ ꯂꯦꯡꯅꯤꯅ ꯑꯩꯅ ꯈꯦꯠꯂꯝꯃꯤ"꯫ "ꯈꯦꯠꯇꯧꯅꯤ ꯈꯦꯠꯇꯧꯅꯤ ꯏꯆꯥꯁꯤꯗꯤ"꯫ "ꯃꯧ, ꯏꯃꯥꯅ ꯏꯔꯣꯝꯕꯗ ꯍꯥꯞꯅꯅꯕ ꯃꯔꯣꯏ ꯃꯄꯥꯡ ꯈꯔ ꯍꯦꯛꯂꯛꯄꯅꯤ"꯫ "ꯍꯣꯏꯃ"꯫ ꯇꯥꯊꯣꯠꯁꯨ ꯃꯔꯣꯏ ꯑꯗꯨꯕꯨ ꯊꯅꯝꯗꯨꯅ ꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯑꯗꯨꯁꯨ ꯂꯣꯏꯗꯨꯅ ꯃꯈꯣꯏ ꯄꯨꯂꯞ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯂꯦꯝꯕꯤꯇꯣꯟꯅ "ꯏꯅꯝꯃ, ꯅꯪꯒꯤ ꯏꯔꯣꯝꯕꯁꯦ ꯌꯥꯝ ꯍꯥꯎꯏ, ꯆꯐꯨꯗ ꯆꯥꯛ ꯂꯩꯍꯧꯔꯤꯕ꯭ꯔꯥ? ꯂꯩꯍꯧꯔꯗꯤ ꯈꯤꯇ ꯍꯥꯞꯄꯣ ꯏꯅꯝꯃ"꯫ ꯊꯣꯏꯅꯨ ꯋꯥꯈꯜꯗ "ꯑꯉꯥꯡ ꯃꯥꯅ ꯄꯥꯈꯣꯜꯒ ꯁꯤꯗꯅ". ꯊꯣꯏꯅꯨ ꯅꯣꯛꯁꯤꯟꯅꯗꯨꯅ "ꯂꯩꯍꯧꯋꯤ, ꯏꯅꯝꯃ ꯍꯥꯞꯄꯛꯀꯦ". ꯊꯣꯏꯅꯨ ꯃꯆꯤꯟ ꯃꯌꯥ ꯇꯦꯡꯊꯣꯛꯇꯨꯅ ꯆꯐꯨꯗꯒꯤ ꯆꯥꯛ ꯍꯥꯞꯂꯝꯃꯤ꯫ ꯂꯦꯝꯕꯤꯇꯣꯟꯗꯨ ꯌꯥꯝ ꯍꯥꯎꯅ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ꯫ ꯆꯥꯛꯇꯨ ꯇꯣꯛꯂꯗꯨꯅ ꯃꯈꯨꯠꯇꯨ ꯍꯥꯝꯗꯣꯛꯂꯒ ꯍꯧꯒꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯥꯊꯣꯠꯅ "ꯍꯦ, ꯀꯔꯤꯅꯣ? ꯀꯔꯥꯏꯗꯅꯣ? ꯅꯅꯝꯃꯒ ꯂꯨꯈꯥꯛ ꯆꯒꯨꯝꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯃꯤꯟꯅꯧ"꯫ "ꯏꯃꯥ, ꯆꯥꯛ ꯌꯥꯝ ꯆꯥꯕꯒꯤ ꯄꯨꯛꯁꯤ ꯅꯥꯔꯦ, ꯀꯣꯟꯗꯣ ꯏꯅꯝꯃꯅ ꯃꯥꯏ ꯐꯦꯡꯖꯔꯁꯅꯤ"꯫ "ꯏꯅꯝꯃ, ꯀꯣꯟꯁꯦ ꯏꯅꯝꯃꯅ ꯈꯔ ꯐꯦꯡꯕꯤꯔꯣ, ꯑꯩꯁꯨ ꯉꯥꯏꯍꯥꯛꯇ ꯇꯨꯝꯃꯨꯈꯤꯒꯦ, ꯅꯠꯇ꯭ꯔꯗꯤ ꯄꯨꯛ ꯅꯥꯕꯁꯤ ꯐꯔꯔꯣꯏ"꯫ "ꯍꯣꯏ, ꯏꯅꯝꯃ ꯐꯦꯡꯂꯒꯦ, ꯄꯣꯊꯥꯖꯔꯨꯔꯣ". "ꯑꯩꯈꯣꯏ ꯏꯅꯝꯃꯁꯦ ꯌꯥꯝ ꯐꯩ"꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯦꯝꯕꯤꯇꯣꯟꯗꯨ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯥꯊꯣꯠ ꯃꯆꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯍꯧꯏ꯫ "ꯑꯁꯨꯛ ꯌꯥꯝ ꯇꯟꯕ ꯃꯆꯥ ꯑꯁꯤꯕꯨ ꯀꯔꯤ ꯃꯆꯥꯅꯣ? ꯃꯧ, ꯅꯪꯁꯨ ꯍꯧꯒꯠꯂꯨ, ꯂꯨꯈꯥꯛ ꯆꯒꯨꯝꯁꯦ ꯏꯃꯥ ꯂꯣꯏꯁꯤꯟꯕꯤꯔꯒꯦ"꯫ "ꯌꯥꯔꯅꯤꯗ ꯏꯃꯥ, ꯅꯃꯧ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ, ꯏꯃꯥ ꯈꯨꯠ ꯍꯥꯝꯗꯣꯛꯄꯤꯔꯣ". "ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯃꯥ ꯍꯧꯒꯠꯂꯒꯦꯀꯣ". ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯊꯣꯠꯇꯨ ꯍꯧꯒꯠꯈꯤ꯫ ꯊꯣꯏꯅꯨ ꯃꯆꯤꯟꯗꯨ ꯄꯩꯗꯨꯅ "ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ, ꯃꯣꯏ ꯏꯃꯨꯡꯒꯤ ꯃꯤꯈꯩꯁꯦ ꯑꯩꯕꯨ ꯃꯤꯉꯥꯏꯗꯧꯅ ꯈꯪꯉꯦ, ꯑꯩꯁꯨ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯑꯝꯇ ꯇꯧꯔꯣꯏ". ꯑꯁꯨꯝꯅ ꯉꯥꯡꯗꯅ ꯂꯨꯈꯥꯛ ꯆꯒꯨꯝꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯊꯣꯏꯅꯨꯁꯨ ꯊꯦꯡꯂ ꯐꯥꯎꯕ ꯍꯧꯒꯠꯂꯝꯃꯤ꯫ ꯇꯥꯊꯣꯠ ꯃꯥꯁꯨ ꯉꯁꯤꯗꯤ ꯌꯥꯍꯧ ꯈꯔ ꯊꯦꯡꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯃꯥꯅ ꯍꯧꯒꯠꯄꯗ ꯁꯨꯃꯥꯡ ꯊꯤꯂꯣꯡ ꯑꯗꯨ ꯄꯨꯝꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯇꯥꯊꯣꯠ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯤ, ꯀꯩꯅꯣ ꯁꯨꯃꯥꯡ ꯊꯤꯂꯣꯡꯒꯁꯤꯅ ꯄꯨꯝꯆꯥꯏ ꯆꯥꯏꯕ ꯃꯈꯩ ꯂꯩꯔꯝꯂꯤꯕꯁꯤꯅ? ꯃꯧꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕ ꯖꯥꯠꯂꯅꯦ? ꯑꯁꯤ ꯈꯟꯗꯨꯅ ꯇꯥꯊꯣꯠꯇꯨ ꯃꯃꯧꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯤ꯫ "ꯑꯆꯧꯕ, ꯅꯣꯏꯕꯨ ꯇꯥꯕ꯭ꯔꯣ? ꯑꯆꯧꯕ!" ꯀꯧꯔꯤꯕꯗꯨ ꯊꯣꯏꯅꯨꯅ ꯇꯥꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯃꯣꯏ ꯇꯥꯆꯧ, ꯏꯃꯥꯅ ꯀꯧꯔꯤꯕꯁꯦ ꯊꯣꯛꯂꯒ ꯑꯩ ꯏꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯨꯆꯣ". ꯊꯧꯕ ꯈꯔ ꯄꯥꯈꯠꯅ "ꯅꯨꯄꯤ, ꯅꯪꯕꯨ ꯅꯁꯥ ꯉꯝꯗꯦ ꯀꯩ ꯑꯣꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯣ? ꯑꯩ ꯑꯃꯥꯏꯕ ꯀꯧꯔꯨꯒꯦ, ꯑꯗꯨꯒ ꯌꯦꯡꯍꯟꯁꯤ". "ꯃꯣꯏ ꯇꯥꯆꯧ, ꯑꯃꯥꯏꯕ ꯀꯧꯗ꯭ꯔꯁꯨ ꯌꯥꯅꯤ, ꯀꯣꯛ ꯆꯤꯛꯄꯅꯤ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯐꯈꯤꯅꯤ, ꯏꯃꯥꯁꯦ ꯀꯧꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ, ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯨꯆꯣ ꯆꯠꯂꯨ ꯅꯨꯄꯥ". "ꯍꯣꯏ ꯅꯨꯄꯤ, ꯑꯩ ꯍꯥꯏꯔꯨꯔꯒꯦ". ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯗꯨ ꯍꯧꯒꯠꯇꯨꯅ ꯃꯃꯥꯡ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯇꯥꯊꯣꯠ ꯃꯆꯥꯅꯨꯄꯥꯕꯨ ꯎꯕꯗ "ꯑꯆꯧꯕ, ꯃꯧꯕꯨ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯣ"? "ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯗꯨ ꯃꯀꯣꯛ ꯆꯤꯛꯑꯦꯅ ꯇꯧꯔꯒ ꯂꯩꯍꯧꯔꯤ". "ꯃꯧꯕꯨ ꯃꯀꯣꯛ ꯆꯤꯛꯑꯦꯕ? ꯑꯗꯨꯗꯤ ꯃꯅꯤꯡꯗꯒꯤ ꯍꯪꯒꯥꯝ ꯃꯀꯥ ꯑꯃ ꯍꯦꯛꯂꯒꯅꯦ ꯂꯥꯏꯕꯛꯇ ꯅꯞꯍꯜꯂꯨ, ꯌꯥꯝ ꯊꯨꯅ ꯐꯕꯅꯤ". "ꯍꯣꯏ ꯏꯃꯥ, ꯑꯩ ꯍꯦꯛꯂꯨꯔꯒꯦ". "ꯍꯣꯏ, ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯤꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ". ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯊꯣꯠ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯗꯨ ꯋꯥꯏ ꯇꯥꯁꯤꯟꯗꯨꯅ ꯂꯝ ꯇꯩꯔꯝꯃꯤ꯫ ꯇꯣꯂꯦꯟꯁꯨ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯝ ꯇꯩꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯛꯅ "ꯃꯃꯥ, ꯅꯪꯅ ꯂꯝꯒ ꯇꯩꯔꯤꯕꯗꯨꯕꯨ ꯅꯃꯧꯗꯤ ꯀꯔꯥꯏ ꯂꯩꯈ꯭ꯔꯕ"? "ꯃꯧꯗꯣ ꯃꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯑꯣꯏꯅ ꯇꯧꯔꯕ". "ꯃꯀꯣꯛ ꯆꯤꯛꯂꯕꯗꯤ ꯍꯪꯒꯥꯝ ꯃꯅꯥ ꯅꯞꯄꯨ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯥ ꯅꯪꯕꯨ"? "ꯑꯣ, ꯅꯆꯥꯅꯨꯄꯥꯗ ꯍꯥꯏꯈ꯭ꯔꯕꯅꯤ, ꯃꯣꯏ ꯃꯄꯥꯕꯨ ꯄꯣꯠꯐꯝ ꯐꯝꯕꯤ ꯀꯦꯊꯕꯤꯒꯤ ꯃꯅꯥꯛꯇ ꯂꯦꯡꯕꯤꯔꯨꯔꯕꯔꯣ ꯇꯧꯔꯤꯁꯤꯕꯣ"? "ꯀꯔꯥꯏꯗꯒꯤꯅꯣ ꯃꯃꯥ, ꯅꯪꯅ ꯄꯣꯠꯐꯝ ꯐꯝꯕꯤ ꯀꯦꯊꯕꯤꯒꯤ ꯋꯥ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯂꯤꯕꯁꯤꯅ"? "ꯄꯣꯠꯐꯝ ꯐꯝꯕꯤ ꯀꯦꯊꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯅꯠꯇ꯭ꯔꯕꯗꯤ ꯑꯉꯟꯕꯁꯤꯗ ꯀꯔꯥꯏ ꯆꯠꯂꯨꯔꯤꯅꯣ ꯃꯣꯏ ꯃꯄꯥꯕꯣ? ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯣꯏꯅ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯆꯠꯂꯨꯕꯅꯤ, ꯃꯃꯥ ꯅꯪꯅ ꯈꯝꯕꯜ ꯆꯥꯎꯕꯁꯤꯅ ꯅꯃꯧ ꯅꯨꯄꯤ ꯐꯪꯂꯕꯁꯤ ꯐꯥꯎꯕ". "ꯑꯣ, ꯆꯥꯎꯖꯗꯦ ꯈꯝꯕꯜꯒ, ꯃꯣꯏ ꯃꯄꯥꯅ ꯆꯪꯕꯗ ꯅꯆꯥꯅꯨꯄꯤ ꯑꯄꯨꯝꯕꯤꯗꯣ ꯑꯃꯨꯛꯇ ꯍꯧꯗꯣꯛꯂꯝꯃꯨ, ꯑꯩ ꯂꯥꯛꯂꯕꯗꯤ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯣꯏꯗꯅ ꯍꯥꯏꯔꯝꯃꯨ".
ꯃꯃꯥ ꯅꯆꯥꯅꯨꯄꯤ ꯇꯨꯝꯕ ꯍꯧꯗꯣꯛꯀꯗꯕꯗꯨꯅ ꯍꯦꯟꯅ ꯇꯜꯂꯤ ꯍꯧꯗꯣꯛꯑꯦ ꯀꯥꯏꯅ ꯍꯧꯒꯠꯄꯤꯒꯗꯕ ꯅꯆꯥꯅꯨꯄꯤ ꯅꯠꯇꯦ ꯃꯃꯥ ꯂꯧꯗꯅ ꯑꯅꯝ ꯀꯟꯈ꯭ꯔꯕ ꯃꯣꯏ ꯃꯄꯥ ꯌꯥꯔꯦ ꯏꯃꯨꯡꯗ ꯆꯪꯕꯤꯈ꯭ꯔꯣ ꯑꯩ ꯉꯥꯏꯍꯥꯛꯇ ꯂꯝꯁꯦ ꯇꯩꯍꯧꯒꯦ ꯆꯪꯈ꯭ꯔꯒꯦ ꯇꯣꯂꯦꯟꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯇꯥꯊꯣꯠ ꯃꯥꯁꯨ ꯃꯈꯥ ꯇꯥꯅ ꯂꯝ ꯑꯗꯨꯕꯨ ꯇꯩꯔꯝꯃꯤ ꯇꯣꯂꯦꯟꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯆꯥꯅꯨꯄꯤ ꯍꯧꯗꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯦꯝꯕꯤꯇꯣꯟ ꯃꯥꯗꯤ ꯍꯧꯒꯠꯂꯣ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯇꯥꯊꯣꯠꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯆꯥꯛ ꯑꯗꯨꯁꯨ ꯂꯣꯏꯗꯨꯅ ꯃꯈꯣꯏ ꯄꯨꯂꯞ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯆꯥꯔꯝꯃꯤ ꯇꯥꯊꯣꯠ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯃꯧꯋꯥ ꯅꯪꯕꯨ ꯅꯀꯣꯛ ꯆꯤꯛꯄꯗꯣ ꯈꯔ ꯐꯔꯕ꯭ꯔꯣ ꯈꯤꯇꯪꯗꯤ ꯐꯔꯤꯃ ꯆꯥꯊꯣꯛꯑꯣ ꯆꯥꯛꯇꯣ ꯐꯠꯇ꯭ꯔꯒꯅ ꯑꯃꯥꯏꯕ ꯀꯧꯔꯒ ꯌꯦꯡꯍꯟꯅꯅꯕ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯆꯥꯛꯇꯨꯁꯨ ꯆꯥꯕ ꯇꯣꯛꯂꯝꯃꯤ ꯊꯣꯏꯅꯨ ꯂꯦꯝꯕꯤꯇꯣꯟ ꯍꯧꯒꯠꯇ꯭ꯔꯤꯉꯩ ꯃꯥ ꯍꯥꯟꯅ ꯍꯧꯒꯠꯇꯨꯅ ꯂꯦꯝꯕꯤꯇꯣꯟ ꯉꯁꯤꯗꯤ ꯀꯣꯜꯂꯨꯈꯥꯛꯁꯦ ꯅꯪꯅ ꯈꯔ ꯂꯣꯏꯁꯤꯜꯂꯨ ꯏꯅꯝꯃ ꯀꯣꯛ ꯌꯥꯝ ꯆꯤꯛꯑꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯅꯨꯗꯨ ꯆꯠꯈꯤ ꯂꯦꯝꯕꯤꯇꯣꯟ ꯃꯅꯝꯃꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯈꯖꯛꯇꯤ ꯌꯥꯝ ꯍꯩꯔꯦꯅꯦ ꯊꯕꯛ ꯇꯧꯅꯤꯡꯗ꯭ꯔꯗꯨꯅ ꯃꯀꯣꯛ ꯆꯤꯛꯏ ꯀꯥꯏꯅ ꯇꯧꯁꯤꯟꯅꯗꯨꯅ ꯑꯩꯅ ꯈꯪꯂꯔꯣꯏꯗꯕꯁꯤ ꯃꯉꯥꯏꯈ꯭ꯔꯦ ꯍꯩ ꯇꯥꯅꯤꯡꯗꯦ ꯏꯃꯥꯁꯨ ꯇꯣꯛꯑꯦ ꯂꯨꯈꯥꯛ ꯆꯒꯨꯝꯁꯤ ꯂꯣꯏꯁꯤꯜꯂꯨ ꯏꯃꯥꯁꯨ ꯋꯥꯕꯅ ꯌꯥꯗ꯭ꯔꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯥꯊꯣꯠ ꯃꯥꯁꯨ ꯊꯣꯛꯈ꯭ꯔꯦ ꯂꯦꯝꯕꯤꯇꯣꯟ ꯃꯆꯤꯟꯗꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯩꯁꯦ ꯃꯣꯏꯒꯤ ꯃꯤꯅꯥꯏꯗꯨ ꯃꯉꯥꯏꯈ꯭ꯔꯦꯅꯦ ꯃꯧꯅꯤ ꯀꯥꯏꯅ ꯉꯔꯥꯡꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯈꯖꯛ ꯇꯧꯕ ꯍꯧꯈ꯭ꯔꯦꯕ ꯂꯦꯝꯕꯤꯇꯣꯟꯗꯨ ꯏꯁꯧ ꯏꯔꯥꯡ ꯇꯧꯗꯨꯅ ꯂꯨꯈꯥꯛ ꯆꯒꯨꯝꯁꯤꯡ ꯑꯗꯨ ꯁꯦꯡꯖꯤꯜꯂꯝꯃꯤ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯣꯏꯅꯨ ꯃꯥꯁꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯂꯩꯊꯣꯛꯂꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯂꯦꯝꯕꯤꯇꯣꯟꯁꯨ ꯊꯕꯛ ꯌꯥꯎꯔꯝꯗꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯇꯥꯊꯣꯠꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯇꯥꯊꯣꯠꯇꯨ ꯃꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤꯅ ꯃꯥꯁꯨ ꯋꯥꯔꯗꯨꯅ ꯏꯁꯧ ꯏꯔꯥꯡ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯇꯥꯊꯣꯠ ꯏꯁꯧ ꯏꯔꯥꯡ ꯇꯧꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯍꯪꯒꯥꯝꯗꯨ ꯃꯜꯂꯝꯃꯤ ꯃꯧꯒ ꯄꯨꯛꯈꯤ ꯈꯤꯔꯦ ꯃꯧ ꯂꯥꯛꯑꯦ ꯄꯣꯊꯥꯅꯤ ꯈꯜꯂꯨꯕ ꯃꯧ ꯂꯥꯛꯑꯒꯅ ꯍꯦꯟꯅ ꯊꯕꯛ ꯍꯥꯞꯄꯤ ꯏꯆꯥ ꯅꯨꯄꯤ ꯑꯃ ꯂꯩꯔꯤꯕꯁꯤꯁꯨ ꯇꯟꯕꯅ ꯃꯄꯪ ꯀꯥꯔꯕꯅꯤ ꯃꯧꯁꯨ ꯐꯠꯇꯦ ꯅꯤꯡꯉꯣꯜꯁꯨ ꯐꯠꯇꯦ ꯇꯥꯊꯣꯠ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯈꯪꯗ꯭ꯔꯦ ꯇꯥꯟꯖꯥꯗꯨ ꯊꯧꯕꯗꯨ ꯏꯃꯨꯡ ꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯏ ꯃꯃꯥꯅ ꯍꯪꯒꯥꯝ ꯃꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯥ ꯍꯪꯒꯥꯝ ꯃꯟꯕ ꯐꯥꯎꯕ ꯏꯁꯧ ꯏꯔꯥꯡ ꯇꯧꯔꯗꯤ ꯇꯤꯟꯒ ꯌꯥꯎꯗꯅ ꯆꯤꯃꯥꯒ ꯂꯣꯏ ꯄꯣꯛꯊꯣꯛꯄ ꯇꯥꯔꯦ ꯍꯦ ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯅꯪꯒꯤꯗꯨꯕꯨ ꯑꯩꯅ ꯇꯥꯅꯤꯡꯂꯝꯒꯅꯤꯒ ꯀꯥꯏꯗꯅ ꯉꯥꯡꯂꯤꯕ꯭ꯔꯣ ꯍꯥ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯃꯁꯥ ꯉꯝꯃꯤ ꯍꯥꯏꯕ꯭ꯔꯣ ꯀꯔꯥꯏꯗꯒꯤ ꯉꯝꯗꯦ ꯍꯥꯏꯗꯤ ꯏꯃꯥ ꯉꯝꯃꯣꯏ ꯃꯥ ꯏꯃꯥ ꯈꯪꯉꯦꯕ ꯉꯝꯃꯣꯏꯀꯣ ꯑꯗꯣ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯗꯣ ꯃꯁꯥ ꯉꯝꯗꯕꯗꯨꯗ ꯍꯪꯒꯥꯝ ꯀꯣꯕꯤ ꯆꯥꯕꯗꯣ ꯈꯔ ꯆꯥꯛ ꯆꯥꯕ ꯌꯥꯗꯦ ꯉꯁꯤꯗꯤ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯑꯃ ꯊꯣꯡꯉꯣꯅ ꯍꯥꯏ ꯀꯔꯤ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯆꯥꯒꯦꯌꯦ ꯑꯅꯥꯕꯅꯕꯨ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯆꯥꯅꯤꯡꯕ ꯐꯥꯎꯕ꯭ꯔꯅꯦ ꯆꯥꯅꯤꯡꯗꯗꯤ ꯀꯩꯅꯣ ꯏꯃꯥ ꯑꯗꯨꯅ ꯏꯃꯥꯅ ꯀꯩꯊꯦꯜ ꯃꯆꯥ ꯐꯥꯎꯗꯪ ꯆꯠꯇꯨꯅ ꯉꯥ ꯃꯆꯥ ꯑꯃꯇ ꯂꯩꯔꯒ ꯊꯣꯡꯕꯤꯌꯨ ꯍꯩ ꯆꯠꯂꯣ ꯐꯤꯅꯥꯁꯤ ꯂꯧꯊꯣꯛꯂꯒ ꯀꯜꯂꯛꯀꯅꯤꯀꯣ ꯑꯍꯥꯎꯕꯗꯣ ꯆꯥꯅꯤꯡꯂꯕꯗꯤ ꯂꯩꯔꯒ ꯊꯣꯡꯂꯒ ꯆꯥꯎ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯒꯥꯝ ꯍꯥꯞꯂꯤꯕ ꯄꯣꯂꯥꯡꯗꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯧꯕ ꯃꯃꯥꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯥꯒꯤ ꯏꯁꯧꯁꯦ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯇꯥꯊꯣꯠꯇꯨ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯃ ꯄꯨꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯀꯥꯡꯈꯜꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯀꯔꯤꯁꯨ ꯍꯥꯏꯗꯕꯤ ꯏꯁꯤꯡꯗꯨ ꯍꯩꯖꯤꯜꯂꯤ ꯂꯦꯝꯕꯤꯇꯣꯟꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯈꯪꯕꯣꯏ ꯀꯔꯤꯕꯣꯏ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯂꯦꯝꯕꯤꯇꯣꯟ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯀꯩꯅꯣ ꯏꯃꯥ ꯇꯧꯔꯤꯁꯤꯕꯣ ꯏꯃꯥꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯃꯤ ꯇꯨꯝ ꯍꯧꯗꯣꯛꯄꯕꯨ ꯑꯗꯨꯃꯥꯏ ꯀꯅꯥ ꯍꯧꯗꯣꯛꯅꯒꯦ ꯀꯔꯤ ꯉꯥꯎꯕ ꯍꯥ ꯐꯖꯅ ꯍꯧꯗꯣꯛꯄꯗ ꯅꯪ ꯅꯣꯡꯃꯇ ꯍꯧꯒꯠꯄ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯍꯧꯒꯠꯂꯛꯏꯗꯨꯗꯤ ꯍꯩ ꯇꯥꯅꯤꯡꯗꯦ ꯏꯔꯨ ꯂꯨꯖꯊꯣꯛꯂꯒ ꯆꯥꯛ ꯊꯣꯡꯉꯨ ꯂꯥꯎ ꯑꯩꯅ ꯅꯈꯣꯏ ꯄꯣꯛꯂꯤꯕꯁꯦ ꯆꯥꯎꯔ ꯐꯥꯎꯕ ꯅꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯄꯣꯛꯄ ꯅꯠꯇꯦ ꯂꯩꯀꯥꯏꯁꯤꯗ ꯑꯩꯗꯧꯅ ꯇꯧꯕꯤ ꯀꯅꯥꯅ ꯊꯕꯛ ꯁꯨꯔꯤ ꯍꯥ ꯃꯤꯒꯤꯗꯤ ꯃꯆꯥ ꯃꯃꯧꯅ ꯁꯦꯕꯥ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤꯅ ꯑꯩꯅ ꯑꯣꯏꯅ ꯏꯆꯥ ꯏꯃꯧꯒꯤ ꯁꯦꯕा ꯇꯧꯗꯨꯅ ꯂꯩꯔꯦ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯆꯥꯛ ꯊꯣꯡꯗꯣꯏꯕ ꯑꯩꯈꯣꯏ ꯏꯅꯝꯃꯗ ꯊꯣꯡꯉꯣꯌꯨ ꯃꯥ ꯌꯨꯝꯁꯤꯒꯤ ꯃꯧ ꯅꯠꯇ꯭ꯔꯣ ꯃꯧ ꯑꯣꯏꯔꯗꯤ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯄꯨꯝꯕ ꯃꯥꯅ ꯇꯧꯒꯗꯕ ꯑꯗꯨ ꯐꯥꯎꯕ ꯇꯜꯂꯕꯗꯤ ꯃꯥ ꯌꯨꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯊꯣꯏꯅꯨ ꯃꯥꯁꯨ ꯃꯃꯥ ꯃꯆꯥ ꯉꯥꯡꯅꯔꯤꯕꯗꯨ ꯂꯣꯟꯅ ꯇꯥꯔꯤꯕꯅꯤ ꯃꯥꯒꯤ ꯋꯥ ꯄꯜꯂꯛꯄꯗꯨꯗ ꯊꯣꯏꯅꯨꯗꯨ ꯆꯪꯂꯛꯇꯨꯅ ꯂꯦꯝꯕꯤꯇꯣꯟꯗ ꯌꯦꯡꯗꯨꯅ ꯂꯦꯝꯕꯤꯇꯣꯟ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯀꯩꯅꯣ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯑꯩ ꯇꯥꯔꯝꯃꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯍꯥ ꯏꯅꯝꯃꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯍꯨꯔꯥꯟ ꯇꯥꯔꯤꯕ ꯑꯣꯏꯔꯦ ꯑꯉꯥꯡ ꯅꯪꯅ ꯍꯥꯏꯗꯨ ꯀꯩꯅꯣ ꯇꯥꯊꯣꯠꯅ ꯍꯩ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯅꯔꯣ ꯃꯤꯅ ꯇꯥꯔꯒ ꯑꯩ ꯏꯀꯥꯏꯖꯩꯀꯣ ꯊꯣꯏꯅꯨ ꯃꯅꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥꯁꯨ ꯅꯆꯥꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯤꯕꯁꯤ ꯀꯩꯒꯤꯅꯣ ꯂꯦꯝꯕꯤꯇꯣꯟ ꯑꯩꯅ ꯍꯥꯏꯕꯗꯨꯗ ꯀꯔꯤ ꯑꯀꯥꯏꯕ ꯌꯥꯎꯔꯒꯦ ꯏꯅꯝꯃꯅ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯕꯗꯨꯕꯣ ꯃꯧ ꯑꯣꯏꯔꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯅꯤ ꯀꯩꯗꯧꯕꯩ ꯇꯧꯗꯣꯏꯕ ꯃꯧꯁꯤꯕꯨ ꯃꯤꯅꯥꯏꯔꯣ ꯃꯧ ꯍꯥꯏꯁꯤꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯅꯕ ꯈꯪꯂꯕ꯭ꯔꯥ
ꯃꯧ ꯈꯛꯇꯅ ꯆꯥꯛ ꯆꯥꯕ꯭ꯔꯣ ꯅꯤꯡꯉꯣꯜꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯍꯣ ꯃꯧꯒ ꯅꯤꯡꯉꯣꯜꯒ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯥꯟꯅꯕ ꯌꯥꯔꯣꯏ ꯀꯔꯤꯒꯤ ꯃꯥꯟꯅꯕ ꯌꯥꯔꯣꯏꯗꯕ ꯑꯩꯁꯨ ꯅꯪꯅ ꯊꯕꯛ ꯇꯧꯗ꯭ꯔꯤꯕ ꯃꯈꯩ ꯑꯩꯁꯨ ꯁꯨꯛꯇꯧ ꯇꯧꯔꯣꯏ ꯍꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯄꯥꯝ ꯆꯠꯄꯤꯈ꯭ꯔꯣ ꯆꯥꯕ ꯇꯤꯡꯉꯤ ꯊꯣꯏꯅꯨ ꯁꯥꯎꯅ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯑꯉꯥꯡꯅꯣ ꯃꯁꯝ ꯑꯁꯦ ꯐꯣꯏꯒꯦꯗꯍꯦ ꯊꯣꯏꯅꯨ ꯆꯪꯁꯤꯟꯗꯨꯅ ꯂꯦꯝꯕꯤꯇꯣꯟꯒꯤ ꯃꯁꯝꯗꯨ ꯐꯣꯏꯅꯕ ꯇꯧꯔꯝꯃꯤ ꯂꯦꯝꯕꯤꯇꯣꯟꯅ ꯑꯩꯒꯤ ꯁꯝꯒ ꯐꯣꯏꯒꯦ ꯍꯥꯏꯅ ꯇꯧꯕꯁꯨ ꯆꯥꯏ ꯅꯪꯒꯤ ꯅꯁꯝꯗꯣ ꯑꯣꯏꯅ ꯐꯣꯏꯗꯠꯀꯦ ꯊꯣꯏꯅꯨꯒ ꯂꯦꯝꯕꯤꯇꯣꯟꯒꯗꯨ ꯃꯁꯝ ꯐꯣꯏꯅꯔꯝꯃꯤ ꯇꯥꯊꯣꯠꯅ ꯃꯃꯧꯒ ꯃꯆꯥꯅꯨꯄꯤꯒꯕꯨ ꯈꯥꯝꯗꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯅꯤꯗꯨꯗꯤ ꯑꯗꯨꯃꯛ ꯃꯁꯝ ꯐꯣꯏꯅꯔꯝꯃꯤ ꯇꯥꯊꯣꯠ ꯃꯇꯣꯝꯇꯅ ꯈꯥꯝꯗꯣꯛꯄ ꯌꯥꯔꯣꯏ ꯈꯟꯗꯨꯅ ꯃꯆꯥꯅꯨꯄꯥ ꯊꯧꯕꯕꯨ ꯀꯧꯔꯝꯃꯤ ꯊꯧꯕꯁꯨ ꯃꯃꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯂꯥꯛꯂꯝꯃꯤ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯊꯧꯕ ꯆꯪꯁꯤꯟꯗꯨꯅ ꯈꯥꯝꯗꯣꯛꯂꯝꯃꯤ ꯃꯁꯝ ꯐꯣꯏꯅꯔꯝꯕꯗꯨ ꯊꯥꯗꯣꯛꯅꯔꯝꯃꯤ ꯊꯧꯕꯅ ꯀꯩꯒꯤꯅꯣ ꯅꯈꯣꯏꯅꯤꯅ ꯅꯁꯝ ꯐꯣꯏꯅꯔꯤꯕꯁꯦ ꯅꯠꯇꯦ ꯅꯣꯏꯕꯨ ꯌꯨꯝ ꯊꯪꯅꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯀꯩꯝꯇ ꯏꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯣꯏꯗꯥꯆꯧ ꯅꯈꯣꯏ ꯅꯆꯟꯅꯨꯄꯤꯁꯦ ꯌꯥꯝ ꯎꯁꯤꯠꯇꯦ ꯑꯩꯕꯨ ꯑꯈꯥꯒꯤ ꯑꯉꯥꯡꯗꯧꯅ ꯉꯥꯡꯉꯦ ꯏꯆꯟꯇꯣꯝꯕꯤ ꯀꯩꯅꯣ ꯅꯅꯝꯃꯅ ꯍꯥꯏꯔꯤꯁꯦ ꯇꯥꯆꯧ ꯑꯩꯗꯤ ꯏꯅꯝꯃꯗ ꯑꯀꯥꯏꯕ ꯋꯥ ꯍꯥꯏꯈꯤꯗꯦ ꯃꯧ ꯑꯣꯏꯔꯗꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯆꯠꯂꯣꯅ ꯍꯥꯏꯕ ꯈꯛꯇꯅꯤ ꯇꯥꯊꯣꯠ ꯁꯥꯎꯅ ꯅꯣꯏ ꯇꯨꯃꯤꯟꯅ ꯂꯩꯅꯔꯣ ꯍꯥꯏꯕꯁꯤ ꯌꯥꯔꯣꯏꯗ꯭ꯔꯥ ꯌꯥꯔꯦ ꯃꯧꯋꯥ ꯅꯪꯁꯨ ꯅꯪꯒꯤ ꯀꯥꯗ ꯂꯩꯔꯨꯔꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯨꯗꯤꯡ ꯍꯅꯨꯕꯤ ꯑꯩꯅ ꯂꯣꯏꯅ ꯇꯧꯒꯦ ꯅꯣꯏ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯅ ꯂꯩꯌꯣ ꯇꯥꯊꯣꯠꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯀꯔꯤꯁꯨ ꯍꯥꯏꯅꯈꯤꯗ꯭ꯔꯤ ꯇꯥꯊꯣꯠꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯈꯠꯅ ꯆꯩꯅ ꯇꯧꯕꯗꯨ ꯏꯀꯥꯏ ꯍꯥꯏꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯃꯥꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯒ ꯃꯃꯧꯒꯗꯤ ꯇꯨꯝꯕꯒ ꯆꯥꯕꯒ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯂꯦꯝꯕꯤꯇꯣꯟꯒ ꯊꯣꯏꯅꯨꯒꯁꯤ ꯎꯅꯕ ꯌꯥꯔꯝꯗꯦ ꯈꯠꯅꯗꯧꯒꯤ ꯑꯗꯨꯝ ꯇꯧꯔꯝꯃꯤ ꯅꯣꯡꯃꯁꯨ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯔꯤ ꯂꯦꯝꯕꯤꯇꯣꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯨꯡꯒꯤ ꯊꯕꯛꯇꯤ ꯇꯧꯅꯤꯡꯗꯅ ꯆꯥꯛ ꯆꯥꯔꯤꯕꯁꯦ ꯏꯀꯥꯏꯗ꯭ꯔꯣ ꯃꯤꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯃꯃꯥꯏ ꯊꯥꯈ꯭ꯔꯦ ꯆꯥꯛ ꯍꯣꯀꯦ ꯇꯧꯔꯝꯕ ꯊꯣꯏꯅꯨꯗꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯣ ꯏꯄꯨꯔꯣꯏꯕꯒꯤ ꯃꯔꯜ ꯆꯥꯖꯕꯅꯤ ꯏꯄꯨꯔꯣꯏꯕ ꯃꯔꯜ ꯆꯥꯕꯗ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯏꯀꯥꯏꯗꯧꯗꯤ ꯅꯪꯁꯤ ꯅꯤꯡꯉꯣꯜꯅꯤ ꯅꯤꯡꯉꯣꯜꯒꯤ ꯍꯛ ꯂꯩꯇꯦ ꯅꯤꯡꯉꯣꯜ ꯍꯥꯏꯕꯁꯤꯗꯤ ꯌꯨꯝ ꯄꯥꯟꯈꯤꯕ ꯅꯨꯃꯤꯠꯇ ꯂꯣꯏꯔꯦ ꯂꯦꯝꯕꯤꯇꯣꯟ ꯁꯥꯎꯅ ꯀꯔꯤ ꯅꯤꯡꯉꯣꯜꯒꯤ ꯍꯛ ꯂꯩꯇꯦꯗꯤ ꯀꯩꯅꯣ ꯑꯗꯨ ꯅꯣꯏ ꯅꯄꯥꯟ ꯍꯥꯏꯕ꯭ꯔꯥ ꯊꯣꯏꯅꯨ ꯁꯥꯎꯅ ꯑꯉꯥꯡ ꯃꯈꯥ ꯅꯪꯅꯁꯨ ꯑꯩꯒꯤ ꯏꯄꯥ ꯄꯟꯕ ꯌꯥꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯖꯥꯏ ꯑꯗꯨꯅ ꯂꯦꯝꯕꯤꯇꯣꯟ ꯇꯝꯅ ꯂꯪꯏ ꯃꯔꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯂꯦꯝꯕꯤꯇꯣꯟꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯄꯥꯜꯂꯝꯃꯤ ꯂꯦꯝꯕꯤꯗꯨ ꯃꯔꯥꯏꯕꯛꯇꯨ ꯄꯥꯏꯗꯨꯅ ꯆꯩꯅꯥ ꯈꯥꯡꯂꯤ ꯃꯥꯁꯨ ꯁꯥꯎꯅ ꯆꯥꯛ ꯆꯥꯔꯤꯕ ꯄꯨꯈꯝ ꯑꯗꯨꯅ ꯃꯅꯝꯃꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯊꯣꯝꯃꯤ ꯆꯥꯛꯈꯨꯝꯗꯨ ꯂꯨꯈꯥꯛꯅ ꯄꯨꯝꯆꯥꯏ ꯍꯦꯛ ꯆꯥꯏ ꯃꯇꯧꯗꯨ ꯎꯕꯗ ꯇꯥꯊꯣꯠ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯂꯤꯆꯩ ꯑꯃ ꯂꯧꯗꯨꯅ ꯃꯆꯥꯅꯨꯄꯤꯒ ꯃꯃꯧ ꯅꯨꯄꯤꯒꯗꯨ ꯐꯨꯔꯝꯃꯤ ꯈꯪꯕ꯭ꯔꯥ ꯅꯣꯏ ꯑꯅꯤ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯃꯤꯒꯤ ꯃꯃꯥꯡꯗ ꯈꯟꯅ ꯆꯩꯅ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕꯁꯤꯗ ꯅꯕꯥꯅꯤ ꯍꯦꯟꯖꯤꯜꯂꯛꯂꯤꯅꯦ ꯑꯁꯨꯝꯅ ꯇꯥꯊꯣꯠꯅ ꯉꯥꯡꯕꯗꯒꯤ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯂꯦꯝꯕꯤꯇꯣꯟꯒ ꯊꯣꯏꯅꯨꯒꯗꯨ ꯆꯥꯏꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯥꯊꯣꯠꯇꯨ ꯄꯣꯠꯐꯝꯗ ꯂꯥꯛꯂꯝꯃꯤ ꯁꯅꯥꯔꯩꯒ ꯊꯦꯡꯅꯔꯝꯃꯤ ꯁꯅꯥꯔꯩ ꯇꯥꯊꯣꯠꯄꯨ ꯎꯕꯗ ꯏꯆꯦ ꯇꯥꯊꯣꯠ ꯀꯗꯥꯏꯗꯅꯣ ꯍꯩꯃ ꯁꯅꯥꯔꯩ ꯎꯗꯕ ꯀꯨꯏꯔꯦꯗ ꯏꯆꯦꯁꯦ ꯄꯣꯠꯐꯝꯗꯒꯤ ꯏꯟꯖꯥꯡ ꯈꯤꯇ ꯌꯦꯡꯂꯨꯒꯦ ꯇꯧꯕꯅꯤ ꯏꯆꯦ ꯑꯩꯁꯦ ꯅꯥꯗꯅ ꯂꯩꯔꯨꯔꯦ ꯑꯗꯣ ꯏꯆꯦ ꯍꯣꯏꯒꯤ ꯃꯧꯗꯨꯕꯨ ꯐꯕ꯭ꯔꯣ ꯀꯃꯥꯏ ꯇꯧꯒꯦ ꯁꯅꯥꯔꯩ ꯍꯪꯂꯛꯀꯅꯨꯗ ꯏꯆꯦ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯁꯤꯕꯨ ꯏꯆꯦ ꯃꯧꯁꯨ ꯅꯤꯡꯉꯣꯜꯁꯨ ꯇꯟꯕꯗ ꯃꯍꯥꯅꯤ ꯍꯅꯨꯕꯤ ꯑꯩꯅ ꯅꯍꯥ ꯁꯥꯗꯅ ꯏꯃꯨꯡꯒꯤ ꯆꯥꯛꯊꯣꯡ ꯐꯧꯁꯨ ꯇꯧꯗꯅ ꯂꯩꯔꯦ ꯑꯗꯨꯕꯨꯗꯤ ꯏꯆꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯦ ꯀꯩꯅꯣꯝꯃ ꯂꯣꯏꯅ ꯇꯧꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯅ ꯏꯅꯦꯝ ꯏꯀꯨꯕꯨ ꯀꯌꯥꯗ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯂꯤꯕ ꯍꯧꯖꯤꯛꯇꯤ ꯃꯅꯦꯝ ꯉꯝꯕꯤ ꯃꯧ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤ ꯃꯧꯗ ꯅꯠꯇꯦ ꯅꯤꯡꯉꯣꯜꯁꯨꯅꯤ ꯑꯌꯨꯛꯁꯤꯅ ꯅꯨꯃꯤꯠ ꯌꯨꯡꯂꯕ ꯀꯥꯟꯗ ꯍꯧꯒꯠꯂꯛꯀꯗꯣꯏꯅꯤ ꯑꯁꯤꯅ ꯍꯌꯦꯡ ꯃꯌꯨꯝ ꯄꯥꯜꯂꯒ ꯃꯤꯒꯤ ꯃꯌꯨꯝꯗꯣ ꯊꯨꯒꯥꯏꯔꯣꯏꯗꯧꯔꯤꯕ ꯑꯁꯨꯝꯅ ꯁꯅꯥꯔꯩꯒ ꯇꯥꯊꯣꯠꯀꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯇꯣꯂꯦꯟꯒ ꯊꯧꯕꯒꯁꯨ ꯊꯕꯛ ꯑꯃꯒꯤ ꯂꯪꯐꯩꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯣꯡꯃ ꯇꯥꯊꯣꯠꯀꯤ ꯃꯃꯥꯗꯣ ꯌꯥꯝ ꯀꯟꯅ ꯅꯥꯔꯦ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯄꯥꯎ ꯆꯦꯜꯂꯛꯂꯝꯃꯤ ꯇꯥꯊꯣꯠꯅ ꯃꯆꯥꯅꯨꯄꯤꯒ ꯃꯃꯧꯒꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥꯅꯦ ꯅꯕꯣꯛꯇꯣ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯅꯥꯔꯦ ꯍꯥꯏꯗꯅ ꯍꯥꯏ ꯃꯇꯝ ꯈꯔꯗꯤ ꯑꯥꯗ ꯂꯩꯔꯛꯄ ꯌꯥꯏ ꯅꯈꯣꯏꯅꯤ ꯈꯠꯅꯗꯅ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯥꯊꯣꯠ ꯆꯠꯈꯤꯔꯝꯃꯤ ꯂꯦꯝꯕꯤꯇꯣꯟꯒ ꯊꯣꯏꯅꯨꯒꯗꯤ ꯃꯃꯥꯅ ꯆꯠꯈꯤꯕꯗꯨꯗ ꯃꯊꯥ ꯁꯥꯔꯝꯃꯤ ꯑꯅꯤꯗꯨ ꯄꯩꯊꯣꯛꯅꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯤ ꯊꯣꯏꯅꯨꯗꯨ ꯆꯥꯛ ꯂꯥꯝꯂꯛꯂꯝꯃꯤ ꯑꯩꯕꯨ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯆꯥꯛ ꯊꯣꯡꯂꯨꯔꯨꯁꯤꯔꯅꯦ ꯊꯣꯡꯂꯣꯏꯗ ꯅꯤꯡꯉꯣꯜ ꯌꯨꯝꯒꯥꯏꯕꯤꯗꯨꯅ ꯃꯥꯏ ꯊꯣꯡꯖꯁꯅꯤ ꯑꯩꯅ ꯀꯩꯗꯧ ꯊꯣꯡꯗꯧꯔꯤꯒꯦ ꯑꯩꯕꯨ ꯃꯤꯅꯥꯏꯔꯣ ꯑꯁꯤ ꯈꯟꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗ ꯂꯦꯝꯕꯤꯇꯣꯟ ꯃꯥꯁꯨ ꯆꯥꯛ ꯂꯥꯝꯂꯕꯅꯤ ꯂꯦꯝꯕꯤꯇꯣꯟ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯅꯠꯇꯦ
ꯏꯃꯥ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯃꯥꯅ ꯀꯣꯛ ꯊꯣꯡꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ. ꯑꯩꯅ ꯊꯣꯡꯕ ꯉꯥꯏꯔꯤꯕ ꯑꯣꯏꯔꯝꯃꯅꯤ. ꯑꯩꯁꯨ ꯊꯣꯡꯉꯣꯏ. ꯑꯅꯤꯗꯨ ꯂꯧꯇꯥꯅꯕꯗ ꯑꯍꯤꯡꯗꯨꯃ ꯆꯔꯥ ꯍꯦꯜꯂꯝꯃꯤ. ꯅꯣꯡꯁꯨ ꯉꯥꯜꯂꯤ. ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯗꯅ ꯇꯨꯝꯂꯕꯅꯤꯅ ꯆꯥꯛ ꯂꯥꯃꯟꯗꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯉꯟꯇꯥ ꯍꯧꯒꯠꯅꯔꯛꯂꯝꯃꯤ. ꯑꯅꯤꯗꯨ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯂꯝꯗꯦ. ꯆꯥꯛ ꯂꯥꯝꯕꯅꯗꯤ ꯂꯣꯏꯔꯕꯅꯤ. ꯊꯣꯏꯅꯨ ꯂꯦꯝꯕꯤꯇꯣꯟ ꯌꯦꯡꯗꯨꯅ, ꯂꯦꯝꯕꯤꯇꯣꯟ, ꯏꯕꯥꯅꯤ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯔꯗꯤ ꯆꯔꯥ ꯍꯦꯟꯗꯨꯅ ꯁꯤꯔꯅꯤ. ꯑꯗꯨꯅ ꯑꯌꯨꯛꯀꯤ ꯆꯥꯛꯁꯤꯅ ꯅꯪꯅ ꯊꯣꯡꯂꯨ. ꯅꯪꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯑꯩꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯇꯧꯔꯛꯑꯒꯦ. ꯑꯩꯅ ꯅꯨꯃꯤꯗꯥꯡ ꯊꯣꯡꯂꯒꯦ. ꯑꯩꯅ ꯅꯨꯃꯤꯗꯥꯡ ꯊꯣꯡꯂꯒ ꯅꯪꯅ ꯋꯥꯏ ꯇꯥꯁꯤꯟꯕ, ꯂꯥꯎ ꯊꯥꯎꯃꯩ ꯊꯥꯟꯕ ꯅꯪꯅ ꯇꯧꯔꯛꯑꯣꯕ. ꯍꯣꯏ, ꯏꯅꯝꯃꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯁꯨ ꯌꯥꯔꯦ. ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯔꯒꯦ. ꯍꯣꯏ, ꯑꯗꯨꯗꯤ ꯑꯩꯁꯨ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯁꯦ ꯋꯥꯏ ꯇꯩꯊꯣꯛꯈꯤꯒꯦ. ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯦꯝꯕꯤꯇꯣꯟ ꯃꯥꯁꯨ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯆꯥꯛꯈꯨꯝ ꯆꯪꯈ꯭ꯔꯦ. ꯊꯣꯏꯅꯨꯁꯨ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯗꯨ ꯋꯥꯏ ꯇꯩꯊꯣꯛꯇꯨꯅ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯂꯝꯃꯤ. ꯑꯁꯨꯝꯅ ꯁꯤꯟꯗꯣꯛꯅꯕꯗꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛ ꯇꯧꯔꯝꯃꯤ. ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯕꯒꯗꯤ ꯂꯦꯝꯕꯤꯇꯣꯟꯒ ꯊꯣꯏꯅꯨꯒꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ. ꯂꯦꯝꯕꯤꯇꯣꯟꯅ, ꯏꯅꯝꯃ, ꯅꯆꯜꯅ ꯏꯅꯝꯃꯗ ꯍꯥꯏꯔꯣꯏꯗꯕ ꯋꯥ ꯀꯌꯥ ꯍꯥꯏꯈ꯭ꯔꯦ. ꯃꯗꯨꯒꯤꯗꯃꯛ ꯅꯆꯜꯕꯨ ꯉꯥꯛꯄꯤ. ꯂꯦꯝꯕꯤꯇꯣꯟ, ꯏꯅꯝꯃꯁꯨ ꯅꯪꯉꯣꯟꯗ ꯌꯥꯝ ꯁꯣꯏꯈꯤ. ꯄꯨꯝꯅꯃꯛ ꯉꯥꯛꯅꯔꯒ ꯍꯧꯖꯤꯛꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯁꯤ. ꯏꯅꯝꯃ, ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯁꯤ. ꯀꯩꯊꯦꯜ ꯃꯆꯥꯗ ꯆꯠꯇꯨꯅ ꯉꯥ ꯂꯩꯔꯨꯁꯤ. ꯍꯣꯏ, ꯂꯩꯔꯨꯁꯤ ꯂꯥꯛꯑꯣ. ꯑꯁꯨꯝꯅ ꯂꯦꯝꯕꯤꯇꯣꯟꯒ ꯊꯣꯏꯅꯨꯒꯗꯨ ꯀꯩꯊꯦꯜ ꯃꯆꯥꯗ ꯆꯠꯇꯨꯅ ꯉꯥ ꯂꯩꯔꯝꯃꯤ. ꯃꯗꯨꯕꯨ ꯊꯣꯡꯗꯨꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ. ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ. ꯊꯣꯏꯅꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯃꯩꯔꯥ ꯂꯥꯡꯂꯤ. ꯇꯥꯟꯖꯥꯗꯨꯗ ꯇꯥꯊꯣꯠꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ. ꯃꯃꯧꯅ ꯃꯩꯔꯥ ꯂꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯇꯥꯊꯣꯠ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ. ꯊꯣꯏꯅꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯃꯅꯦꯝ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯍꯔꯥꯎꯅ, ꯏꯃꯥ, ꯅꯪ ꯍꯜꯂꯛꯑꯕ꯭ꯔꯣ? ꯏꯕꯣꯛꯇꯤ ꯃꯁꯥ ꯈꯔ ꯐꯍꯧꯔꯕ꯭ꯔꯣ? ꯇꯥꯊꯣꯠ ꯉꯛꯅ, ꯐꯍꯧꯔꯦ. ꯑꯗꯨ ꯀꯩꯅꯣ ꯃꯧ, ꯉꯁꯤ ꯑꯩꯅ ꯎꯔꯤꯕꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯏꯅꯦꯕꯨ ꯈꯪꯗ꯭ꯔꯦꯅꯦ. ꯊꯣꯏꯅꯨ ꯅꯣꯛꯐꯦꯠ ꯇꯧꯅ, ꯏꯃꯥ, ꯃꯪ ꯅꯠꯇꯤꯌꯦ, ꯇꯥꯏꯕꯪꯅꯤ. ꯍꯧꯖꯤꯛꯇꯤ ꯂꯦꯝꯕꯤꯇꯣꯟ ꯏꯕꯥꯅꯤ ꯋꯥꯈꯜ ꯇꯥꯔꯦ. ꯁꯤꯗꯒꯤꯗꯤ ꯏꯃꯥꯕꯨ ꯏꯃꯨꯡ ꯊꯕꯛ ꯑꯝꯇ ꯌꯥꯎꯍꯜꯂꯔꯣꯏ. ꯂꯦꯝꯕꯤꯇꯣꯟ ꯏꯕꯥꯅꯤꯅ ꯂꯣꯏꯅ ꯇꯧꯔꯗꯕꯅꯤ. ꯇꯥꯟꯖꯥꯗꯨꯗ ꯂꯦꯝꯕꯤꯇꯣꯟꯁꯨ ꯁꯪꯒꯣꯝ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ. ꯃꯃꯥ ꯎꯕꯗ ꯂꯦꯝꯕꯤꯇꯣꯟ ꯍꯔꯥꯎꯅ, ꯏꯃꯥ, ꯅꯪ ꯍꯜꯂꯛꯑꯕꯣ? ꯍꯜꯂꯛꯑꯦ. ꯅꯠꯇꯦ, ꯅꯣꯏꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤ ꯅꯣꯏꯃꯤ? ꯂꯦꯝꯕꯤꯇꯣꯟꯅ, ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯏꯅꯝꯃ ꯏꯕꯥꯅꯤ ꯌꯥꯝ ꯅꯨꯡꯁꯤꯅꯔꯦ, ꯈꯠꯅꯗ꯭ꯔꯦ. ꯏꯅꯝꯃ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯈꯜ ꯇꯥꯔꯕꯅꯤ. ꯇꯥꯊꯣꯠ ꯍꯔꯥꯎꯅ, ꯑꯁꯦꯡꯕꯔꯣ ꯅꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯁꯦꯡꯕꯅꯤ ꯏꯃꯥ. ꯂꯦꯝꯕꯤꯇꯣꯟꯅ, ꯏꯃꯥ, ꯑꯩꯅ ꯂꯣꯟꯕ ꯁꯪꯒꯣꯝꯅꯤ, ꯊꯛꯎ ꯂꯥꯛꯑꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯉꯤ. ꯂꯦꯝꯕꯤꯇꯣꯟꯒ ꯊꯣꯏꯅꯨꯒ ꯋꯥꯈꯜ ꯇꯥꯔꯕꯗ ꯏꯃꯨꯡ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ.